Firep TV News na adom butaram na uksari. Manipur the thokliba tamthiraba kanup anigi lalasi losinaba Manipur lengan karikaram thabak paikhatlibagi haibedu leibak miyamda khangan mangamdana leiri. Adubu Manipur ki Chief Minister N Biren lanasi losinaba kanup anigi marakta wari sanaba hawri haina phongdokpa leikre masimbakti yamna thagatningaini. Adubu athiangba thokpa thabal loinadi tahandanaba hotnaba chungani loinana Chief Minister N Biren lalasi chathrakpa sahi yamaga thani heraklaba matam masida yamna thengna phongdorki wafam masi tabak wana pangthokpa ngamnaba hotnafam thoki maduna tadana leibak miyamda phagi pharang sanabagum tawdaba thabakta tawi haina haijinbadi tahandanaba hotnasi haujik leibak miyam masi hainingai leitana wari masagi maromdamda refugee oibaga chap manari loinana lalasi loisinaba Manipur lengan kari karam thabak paikhatlibagi haibedu leibak miyamda mayiksena khanganbam thoki madu oirabadi ing tappa Manipur ama oiba haibisi lalasi loisinaba Manipur lengan paikhalakpa thabak thoromsingda leibak miyam hupna chongthoktuna soiduna mateng panglakani madu natadana leingakna asengba adu miyam mamangda mayek sengna thamdana tawri hotnariba haibromda matam matamgi oibu wafam kaya phongdoktuna thabak oina pangthoktaba tarabadi leibak miyamna Manipur lengakki mafamda thajadabagi chang nomuno mahengalakani CM na Prime Minister ka pungkun mari chukna wai sanari haibagi hain leibak miyamna phongdokhi adubu lalasi loisinaba Bharat ki Prime Minister Narendra Modi ga wai sananabagi damak BJP lengakki Minister MLA kayadi Delhi da chatun leirukhi masi Chief Minister na BJP ki MLA Minister Singa loisinabagi matangda PM ka wari masamak pungkun mari wai sanaba lei haibasi khangdabani haibudu takpani Masini maram oiraga CM amasung BJP ki MLA Minister Singa si lalasi loisinaba hotnabada laufam thokpa thodang amadi matam matamgi oina ipau Faonadre haibedu mayek sengna takpani haibedu haiman mathokte maram maduna Chief Minister na hojik lalasi loisinaba paikhatpam thokpa thabak thoramsing adu paikhatli haina ichang thongna Manipur ki miyamda phongdokhrabani paikhatliba thabaksing adu kari kaino haibedu leibak miyamda mayek sengna khanghanbiyu loinana lalasi loisinana afabu lambi changsilakli haibasi Bharat ki Prime Minister na kai karma thabak paikhatlibagi haibedu yengba tari madu natadana lal loisinaba Bharat lengan karigum thabak amata paikhalakta tarabadi CM na phongdokki wafamsing adu aranbani haiba mayek sengna talakani haibasi masu khangna achuma thabak tawbana hena phakan khalli haibasi miyam apambani Miyam gi mit na kong oi hanjariba Firep TV News haiba News Networking YouTube channel amadi FB page asibu like subscribe amadi follow tawbiduna support tawbiyo loinana tungkoina miyam gi seba tawba ngamnanaba adongi mamal yamlaba suggestion taramna ukjari